Laingaki officing sayol amada numit mangani khak karagane officing ayuk pung mapandagi mahisangsing ayuk pung nipandagi kahannaba cabinet na warep laukhre nongthongbam biren gi anitak suba laingaki ahanba state cabinet ki mifamda Delhi gi matawgum Manipur da su essential servicing da akaiba mata thugandana laingaki office khudingmak sayol amada numit mangani khaktamag mathau tahonaba warep laukhre state cabinet mifam gi tungda Manipur laingakna thokiba cherol amagi matungin na sayol amada numit mangani khak government ki employees sing office kazaragasu office kariba numit sing asigi matam ngangkhatlagane ayuki pung mapandagi office hour haugane masiga loinana miyamgi chathok chasinda khamthengna khudong chadaba thokliba si yenglaga state asida lariba school sing ayuki pung nipandagi honabasu warep laukhre anoba system asina government employees sing thabak tawbada nungai hangane makoina thabak tawbagi matam kharakhak sangdokcharagasu sayol amada numit nini suti ohenduna masa tekhatna thabak tawjanabagi khudong chaba lairagane masigisu mathakta school kari bangang sing numit yungba matungdagi de makoi ingna signa laitana laiba phangalagane pawasina makatana hai ngarangi cabinet mipamaduna Manipur bu corruption laitaba state ama ohenanaba wafam khanakhre masibu thabak to onthokpa yananabagi damak anti corruption cell chief minister office dagi ningthina yengsinuna thabak tawba ngamanabagi damak additional SP amana luchingba police officer ama thamba yakhre CM da hai si haiba initiative asi anti corruption cell gi saruk ama oiragane miyamna matam amada hekta wakalakpa yananaba toll free number ama phangalagane vigilance and anti corruption department su anti corruption cell asiga punna thabak tawminahan gane miyamgi mihut sing yauna kanagumba matana senja thumjagi thabak chathaba yaroi makoigi mathakta chapchaba thabak lakhotkane Manipur mayai kaba drug tagi maning tamhananaba anti narcotic task force IGP gi thakta laiba police officer amana lusing hallagane integrity laiba manpower sing hapsinduna anti narcotics division chawthokhallagane satellite mapping tawduna popi pambi thaba sing khangdoklagane state asida ingna chikna lainana ba thabak laukhatlagane nungsiba saduna selaga nongmaina kaptuna hatok pikhrabe lanthoi haksang aroiba mathung mangam pangthokre nungsinaduna chenba chongba tawraba matungda khangebam asok chahi kunipana nongmaina kaptuna minungsi laitana hatok pikhrabe lanthoi bi ningthogjam gi thawai yaudra haksang imung manungna mathau mangam pangthoknabagi damak putharakre panba yai laikhidraba lanthoi bi ningthogjam ya school kendra gi manung chana laiba mamon laikai hari khagok makhongdagine ningsingba yai laikhidrabi lanthoi Elias Ichan tha asigi tarukki numidang wairam pung taruk rom tabada yumdagi thokivane ahing adu mahlakide senwa chongbo oiramba yai khanbadagi imung manungna nonganba ngairaga lainakhi adubu mathang numit March 3 ki numit jungba phauba kana amata haidokpa lakhide gupna thijulubada khangembam asok ko bomyo yasiga chatmi nakhi haiba khangnarakpadagi Porompat police station da thivina ba imung manung na wakat kivane wakat adugi matungina mathang numit March 9 da asoki apokpa naran police station da laktuna lanthoi bigi apokpa mani yauna imung manunga wari sanakhi wari sanabadda mahaki machanupi jelabanina laukhatpa amadi pangthoklasi amadi mahaki machanupi otpi naibiba tawdana agreement amadi inasi haina yanaba purakhi agreement adu draft tawringaida asoki apokpa naran athuba thabak leire haina chatkhraga lon khibane khangebam naran hairiba miyoyasi Imphal East district ki sabungkho khunobda MSTVF haiba chekon ama chalaiba miyoine chekon adu ayamba matamda asongna senavane chekon adu gi campus manungda asokna lanthoibi Elias Ichan bu single barrel nongmainak makokta nongmai maru ama kaptuna halaba matung mahak masa matomta yaingang pokpi police station da changjakhibane lanthoi na siraga lairamliba mafam aduta single barrel nongmai adusu taaduna lairambadagi police na recover tawkhibane loinana asi baksang adu police na Jenims ki mokta thamlakhibane anauba laingak asigi ahanba assembly mifam hayeng phamlagane Manipur gi chief minister waina wasak laukraba nongthongbam biren lusing balaingak asigi ahanba mifam pangthoknaba Manipur gi governor La Ganeshan na chaliba tha asigi kungamari gi ayuk pung mapanda Manipur Legislative Assembly mifam kaukhre
Assembly Secretary na thadorkiba cherol amada mifam asina anuba laingak asigi speaker su khallagani haire haujikmaki oinadi Business Advisory Committee semdribanina mifam asigi chapchaba schedule semdrabasu chahi asigi ahanba mifam oibana governor gi warol su pifam thokpa duga mathang senba chahi gi mapung phaba budget puthokpa ngamloidavana tha ahumgi Board of Account pass taunaba Assembly mifam asi speaker khallaba matung numit kharani sangtharaba yare makha tana cherol asina nauna khallaba Manipur Legislative Member singna thauram asida sungsoi soidana yaubaga loinana ngasi nungthil pung 12 phawbagi manungda Notice of Motion sing pisilaknaba khangankhe atopa se phong amadana budget session hayengdagi phamnaba cabinet na warep na khre mifam hobo numita speaker khangane governor address laigani amasung budget puthokane mifam aduda mathang senba chahi 2022-23 gi budget estimate puthoknaba assembly gi mifam tha asigi kunmari da hauraga March 13 phawba chathanaba warep laukhre State Cabinet ki mifam aduda nauna minister oina wasak laukraba Thongam Bisojit Yumnam Khemchan Govindas Konthaujam Nemsa Kipzen amasung Awangbo Niumai su saruk yakhe LPG domestic cylinder gi mamal lupa yangkhai hengat khre mamang sai gi October tha da chakthong gas LPG gi mamal wangkhat ki badu gi tungda ahan boi na laiwak asida domestic LPG gi mamal hanadagi lupa yangkhai hengat khre anauba mamal si haukiba hingdagi chanaba haukhre masida sunatana petrol amasung diesel gi mamal su liter mada paisa marifu hengat khre Rajesh Agarwal na CM gi principal secretary oiragane Manipur gi chief electoral officer oina thaupuriba Rajesh Agarwal bu Manipur gi chief minister gi principal secretary oina hapkhre Manipur lenga ki deputy secretary DP PH Babananda Sharma na khuyek piduna thoki bacherol man hai chief electoral officer Manipur amasung principal secretary election amadi Manipur Bhavan New Delhi gi resident commissioner oina thaupuramba Rajesh Kumar na principal secretary to chief minister chief electoral officer Manipur principal secretary election amasung Manipur Bhavan New Delhi gi resident commissioner oina puragani haire commission na khangan khre Myanmar dagi yada laktuna lairakhiba Rohingya ka refugee ama halan khinaba paikhat liba thorang lepkadabani haina Manipur Human Rights Commission na mari lenaba singda se thaduna khangan khre Rohingya refugee Hasina Begum Kaubi nupi ama tha asigi kungani thoida Myanmar da halan khibagi thorang leire haina commission gi khuthangda Human Rights Alert Manipur na che ama tharakpadagi case ase laukhat khibane aroi bada tabiriba pumnamakpu thagachari